ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯒꯤꯇꯥꯟꯖꯂꯤ, ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯤꯗꯣꯟꯕꯤꯒꯤ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯏꯔꯤꯛꯇ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯁꯅꯥꯃꯍꯤ ꯀꯧꯕ ꯌꯥꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯖꯔꯕꯁꯨ ꯈꯨꯜꯒꯤ ꯑꯋꯥ ꯑꯅꯥ ꯑꯁꯣꯜ ꯑꯅꯥ ꯀꯌꯥꯗ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯂꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕ, ꯈꯨꯜ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯃꯍꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯥꯏꯌꯣꯟꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯒꯨꯝꯅ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕꯤ, ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯕꯤ, ꯂꯩꯃꯤꯟꯅꯔꯤꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯆꯥꯗ ꯃꯆꯥꯕꯨꯒꯨꯝꯅ, ꯃꯅꯥꯎꯗ ꯃꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯃꯆꯥ ꯑꯗꯨꯕꯨ ꯎꯔꯒ ꯁꯅꯥꯃꯍꯤꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯃꯃꯥ ꯑꯣꯏꯕꯤ, ꯑꯩꯒꯤ ꯏꯃꯧ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯉꯁꯤ ꯀꯣꯔꯧꯅꯨꯡꯗꯤ ꯃꯄꯥ ꯑꯩꯅ ꯏꯆꯥ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯊꯣꯜꯂꯒꯦꯗꯣ꯫ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯏꯆꯥꯅ ꯂꯪꯅ ꯉꯥꯟꯅ ꯂꯩꯅꯅꯕ ꯏꯆꯥ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯃꯄꯥ ꯑꯩꯅ ꯉꯥꯟꯅ ꯂꯩ ꯍꯥꯏꯅ ꯊꯣꯜꯂꯒꯦꯗꯣ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯊꯣꯟꯕꯤꯔꯤꯕ ꯏꯆꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ꯫ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯏꯆꯥꯅ ꯑꯔꯪꯕ ꯊꯋꯥꯜꯒꯨꯝꯅ ꯉꯥꯟꯕ ꯑꯣꯏꯔꯁꯅꯨ ꯃꯄꯥ ꯏꯕꯨꯡꯉꯣ"꯫ ꯑꯉꯛꯄꯅꯤ, ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯁꯤꯜ, ꯅꯣꯡꯗꯝꯕ ꯀꯧꯕ ꯂꯥꯏ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯅ ꯂꯩꯕꯥꯛ ꯈꯦꯂꯥꯏ ꯑꯁꯤꯗ ꯀꯔꯤꯕꯨ ꯏꯕꯤꯔꯝꯂꯤꯕ? ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯤꯕ ꯏꯃꯨꯡ ꯑꯁꯤ ꯉꯁꯤꯗꯤ ꯄꯤꯔꯥꯡ ꯄꯤꯔꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤꯗꯣ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯏꯌꯣꯟꯅꯨ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯍꯦꯗꯣ ꯅꯥꯍꯦꯠ ꯆꯦꯜꯂꯤꯗꯣ꯫ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯈꯤꯗ꯭ꯔꯤ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯂꯥꯛꯂꯅꯤ ꯈꯪꯂꯕꯔ ꯀꯔꯤꯅꯣ? ꯂꯥꯏꯌꯣꯟꯅꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯁꯦꯟꯅꯔꯤꯕ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯃꯄꯥ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯅꯥꯎ ꯑꯩꯍꯥꯛꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯖꯔꯝꯒꯦ꯫ ꯅꯅꯥꯎ ꯑꯩꯍꯥꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯂꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯨꯡꯆꯥꯗꯣ ꯌꯧꯔꯛꯂꯕ ꯃꯥꯜꯂꯤꯗꯣ"꯫ ꯁꯅꯥꯃꯍꯤ ꯅꯨꯡꯉꯥꯏꯇ ꯄꯤꯔꯣꯏꯅꯅ: "ꯃꯃꯥ ꯑꯣꯏꯕꯤ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯍꯛꯆꯥꯡ ꯈꯟꯖꯤꯛ ꯉꯝꯗꯕꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯅꯃꯣꯝ, ꯉꯥꯟꯅ ꯂꯩꯁꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯆꯥꯎꯕ ꯀꯥꯎꯂꯨꯡ ꯐꯥꯅꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯈꯤꯒꯗꯧꯕꯅꯤꯅꯦ"꯫ ꯁꯅꯥꯃꯍꯤꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯂꯥꯏꯌꯣꯟꯅꯨ ꯃꯤꯠꯂꯨ ꯂꯥꯏꯖꯥ ꯍꯦꯟꯅ ꯏꯍꯧꯔꯛꯂꯤ꯫ ꯏꯉꯥꯒꯤ ꯅꯣꯡꯂꯩ ꯈꯥꯡꯕꯒꯨꯝꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯈꯥ ꯇꯥꯔꯛꯑꯝꯃꯤ: "ꯃꯄꯥ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯒꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯉꯥꯟꯅ ꯂꯩꯕꯨ ꯅꯥꯎꯌꯣꯛ ꯂꯥꯎꯀꯣꯜꯂꯨ ꯏꯃꯥ ꯏꯆꯥ ꯂꯩꯃꯤꯟꯅꯧ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦꯗꯣ꯫ ꯑꯗꯨꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯃꯣꯝ ꯅꯨꯡꯁꯤꯕꯤꯕꯨ ꯃꯃꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯑꯗꯨꯃꯇꯪꯗꯤ ꯂꯩꯍꯟꯕꯤꯔꯛꯀꯅꯨꯀꯣ꯫ ꯏꯆꯥꯕꯨ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯃꯥ ꯑꯃ"꯫ ꯋꯥꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯥꯏꯌꯣꯟꯅꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯁꯅꯥꯃꯍꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯅ ꯈꯣꯝꯂꯥꯡ ꯂꯥꯝꯂꯛꯂꯕ ꯃꯇꯝꯗ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯅ ꯃꯤꯀꯞꯅꯔꯛꯄꯗ ꯃꯥꯒꯤ ꯇꯥꯂꯣꯏ ꯂꯥꯏꯌꯣꯟꯅꯨꯕꯨ ꯅꯤꯡꯁꯤꯡ ꯀꯞꯂꯝꯃꯤ꯫ ꯁꯅꯥꯃꯍꯤꯒꯤ ꯃꯇꯧ ꯑꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯁꯅꯥꯃꯍꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯀꯥꯏ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ: "ꯏꯕꯨꯡꯉꯣ ꯁꯅꯥꯃꯍꯤ, ꯍꯧꯖꯤꯛꯇꯤꯅꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯗꯝꯕ ꯀꯧꯕ ꯂꯥꯏ ꯃꯍꯥꯛꯅ ꯏꯗꯨꯅ ꯂꯣꯏꯈ꯭ꯔꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤꯅꯤꯗꯣ꯫ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯁꯤꯜ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯆꯠꯈꯤꯕ ꯃꯥꯗꯤ ꯆꯠꯈ꯭ꯔꯤ, ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤꯅꯦ ꯈꯟꯗꯕ ꯌꯥꯗꯕꯅꯤꯗꯣ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯁꯤ ꯑꯍꯥꯜ ꯑꯀꯣꯜꯒꯤ ꯋꯥꯅꯤ, ꯄꯨꯝꯅꯃꯛ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯒꯗꯕ ꯉꯥꯛꯇꯅꯤꯗꯣ꯫ ꯌꯦꯡꯉꯨ, ꯄꯤꯛꯂꯤꯕ ꯅꯆꯥ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯈꯔꯁꯨꯅꯦ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨꯀꯣ"꯫ ꯁꯅꯥꯃꯍꯤ ꯅꯨꯡꯉꯥꯏꯇꯅ: "ꯏꯅꯦ, ꯆꯨꯝꯃꯤ, ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ꯫ ꯑꯗꯨꯕꯨ ꯏꯅꯦ, ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯤꯀꯨꯞ ꯑꯃꯇ ꯀꯥꯎꯊꯣꯛꯀꯦ ꯉꯝꯗꯦ꯫ ꯄꯤꯛꯂꯤꯕ
ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯅ ꯃꯕꯨꯛ ꯂꯥꯝꯂꯛꯂꯕ ꯃꯇꯝꯗ ꯍꯪꯒꯥ ꯍꯥꯏꯅ ꯀꯞꯂꯛꯄꯗ ꯅꯆꯥꯒꯤ ꯃꯣꯏꯁꯦ ꯎꯕ ꯉꯝꯗꯦꯅꯦ꯫ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯑꯃꯒꯤ ꯊꯧꯗꯥꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕꯅꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯏꯁꯨ ꯑꯁꯤꯒꯤ ꯈꯜꯂꯒ ꯅꯍꯥꯛ ꯏꯁꯨꯒꯤꯅꯦ ꯃꯃꯥ ꯑꯃ ꯃꯊꯧ ꯇꯥꯔꯤꯗꯣ꯫ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯅꯍꯥꯛ ꯌꯥꯗꯕꯅꯤꯀꯣ, ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯏꯁꯨꯒꯤꯗꯃꯛꯇꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯜ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯉꯥꯅꯂꯩꯒꯤ ꯈꯜꯂꯒ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯁꯛꯅ ꯅꯥꯎꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯃꯥꯁꯨ ꯑꯁꯨꯝ ꯍꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯉꯥꯅꯂꯩꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯤꯗꯣ꯫ ꯃꯃꯥ ꯃꯁꯛ ꯎꯖꯍꯧꯗ꯭ꯔꯕꯤ ꯉꯥꯅꯂꯩꯗꯨ ꯃꯥꯕꯨ ꯌꯣꯛꯆꯔꯤꯕ ꯃꯃꯥ ꯂꯥꯏꯔꯤꯛ ꯃꯆꯥꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯅꯤ ꯈꯟꯅ ꯃꯃꯥꯅ ꯍꯥꯏꯕꯇ ꯏꯟꯗꯨꯅ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯡꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏꯕ ꯃꯄꯣꯛꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯤꯔꯒ ꯂꯣꯏꯕ ꯃꯄꯣꯛ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯩꯔꯝꯂꯤꯕ ꯐꯠꯇꯕ ꯋꯥꯈꯜ, ꯑꯄꯤꯛꯄ ꯊꯃꯣꯏ ꯅꯍꯥꯛꯁꯨ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯂꯩꯖꯔꯝꯂꯤꯕ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯛꯇ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯗꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯐꯃꯨꯡꯗ ꯌꯦꯇꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯉꯥꯅꯂꯩꯅ ꯃꯃꯥꯒꯤ ꯐꯃꯨꯡꯗ ꯃꯁꯤꯗ ꯐꯝꯗꯨꯅ, ꯄꯂꯦꯝ, ꯁꯤ ꯅꯃꯣꯝꯅ ꯇꯔꯥ ꯆꯥꯛꯁꯤ ꯏꯟꯖꯔꯛꯀꯦ꯫ ꯄꯂꯦꯝ, ꯅꯍꯥꯛꯅ ꯅꯥꯕꯒ ꯌꯥꯗꯦꯀꯣ꯫ ꯄꯂꯦꯝ, ꯅꯍꯥꯛꯅ ꯅꯥꯔꯒ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏꯕ꯫ ꯁꯤ ꯇꯔꯥ ꯆꯥꯛꯁꯤ ꯆꯥꯁꯤꯁꯦ꯫ ꯄꯂꯦꯝ, ꯅꯃꯣꯝꯅ ꯍꯩꯇ ꯄꯂꯦꯝꯕꯨ ꯆꯤꯟꯗꯝꯅꯍꯟꯅꯤꯡꯗꯨꯅ ꯇꯔꯥ ꯃꯊꯦꯜ ꯂꯥꯡꯖꯕꯅꯤ꯫ ꯃꯃꯥ ꯂꯥꯏꯔꯤꯛ ꯃꯆꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ, ꯏꯃꯣꯝꯕꯣ ꯇꯔꯥ ꯆꯥꯛ ꯊꯣꯡꯂꯕ? ꯀꯗꯥꯏ, ꯏꯃꯣꯝꯅ ꯊꯣꯡꯕ ꯆꯔꯥ ꯆꯥꯛꯇꯣ ꯏꯃꯥ ꯆꯥꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯅꯥꯃꯍꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯥꯌꯦꯡꯅꯕ ꯑꯃꯥꯏꯕꯤ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯁꯅꯥꯃꯍꯤ, ꯃꯃꯥ ꯑꯣꯏꯕꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯌꯦꯡꯉꯨꯇꯨ, ꯏꯃꯥ ꯃꯥꯏꯕꯤ ꯄꯨꯔꯛꯂꯤꯕꯁꯤ ꯅꯪꯕꯨ ꯂꯥꯌꯦꯡꯅꯕꯅꯤ꯫ ꯁꯤ ꯅꯍꯥꯛ ꯐꯔꯒꯗꯕꯅꯤ꯫ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯄꯥꯒꯤ ꯏꯃꯣꯝ ꯉꯥꯅꯂꯩ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ꯫ ꯅꯪꯒꯤ ꯄꯂꯦꯝꯒꯤ ꯇꯔꯥ ꯆꯥꯛꯀ ꯊꯣꯡꯂꯤꯔꯣ? ꯏꯃꯣꯝꯅ ꯄꯂꯦꯝꯕꯨ ꯅꯨꯡꯁꯤꯖꯕꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯏꯃꯣꯝ ꯉꯥꯅꯂꯩ, ꯅꯍꯥꯛ ꯁꯔꯦꯞ ꯀꯥꯡꯅꯨꯡ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯗꯣ, ꯑꯗꯨꯅ ꯇꯔꯥ ꯆꯥꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯤꯗꯣ꯫ ꯆꯠꯂꯣ, ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯔꯨꯔꯣ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕꯤꯅ ꯂꯥꯏꯔꯤꯛ ꯃꯆꯥꯕꯨ ꯂꯥꯌꯦꯡꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯍꯦ, ꯁꯤꯗꯤ ꯊꯣꯏꯅ ꯂꯨꯕ ꯂꯥꯏꯅꯥ ꯅꯠꯇꯦꯗ꯫ ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤꯅꯦ ꯑꯅꯤꯁꯨꯕ ꯅꯆꯥ ꯑꯃ ꯐꯪꯖꯔꯒꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯕ ꯃꯔꯝ ꯑꯃꯗꯤ ꯂꯩ꯫ ꯑꯃꯥꯏꯕꯤꯒꯤ ꯋꯥ ꯇꯥꯔꯕꯗ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯉꯛꯅ ꯑꯃꯥꯏꯕꯤꯗ ꯍꯪꯂꯛꯑꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯃꯆꯥꯅ, ꯏꯃꯥ ꯑꯃꯥꯏꯕꯤ, ꯀꯔꯝꯕ ꯃꯔꯝꯕꯨ ꯑꯣꯏꯔꯒꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯌꯣꯗꯣ꯫ ꯑꯃꯥꯏꯕꯤꯅ, ꯏꯕꯦꯝꯃ, ꯇꯥꯏꯕꯪ ꯐꯥꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯐꯩꯗꯣ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯂꯩꯁꯥ ꯃꯊꯣꯠ ꯀꯥꯔꯛꯄ, ꯃꯤꯅ ꯂꯥꯏꯅ ꯀꯜꯂꯛꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯆꯥ ꯅꯤꯉꯣꯜ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯥꯏꯔꯤꯛ ꯃꯆꯥꯅ ꯃꯔꯛ ꯊꯠꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯃꯃꯥ, ꯑꯩꯒꯤ ꯈꯣꯏꯖꯤ ꯈꯥꯒꯤ ꯃꯤꯇꯝ ꯑꯁꯤꯕꯨ ꯀꯔꯝꯅ ꯃꯥꯡꯍꯟꯒꯅꯤ ꯏꯃꯥ ꯃꯥꯏꯕꯤ? ꯂꯥꯏꯔꯤꯛ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯃꯍꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ, ꯃꯃꯥ ꯑꯣꯏꯕꯤ, ꯀꯔꯤꯒꯤ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯂꯤꯕꯅꯣ? ꯏꯄꯥꯔꯤ ꯑꯣꯏꯔꯣ ꯐꯔꯦ, ꯏꯃꯣꯝ ꯑꯣꯏꯔꯕꯁꯨ ꯏꯁꯣꯔ ꯃꯥꯕꯨ ꯊꯧꯅꯤꯗꯅ ꯏꯆꯥ ꯑꯅꯤꯕꯨ ꯅꯤꯡꯊꯤꯖꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯒꯗꯕꯅꯤ꯫ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯐꯗꯦ꯫ ꯄꯣꯛꯄ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯇꯣꯟꯗꯨꯅ ꯂꯩꯔꯕ ꯂꯟꯃꯟꯅꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯣꯡꯗꯝ ꯃꯃꯥꯒꯤ ꯀꯔꯝꯕ ꯊꯧꯁꯤꯟꯕ ꯑꯣꯏꯔꯝꯒꯗꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯃꯆꯨ ꯅꯥꯏꯕ ꯄꯨꯛꯆꯦꯜꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯉꯩꯗꯒꯤ ꯂꯥꯏꯔꯤꯛ ꯃꯆꯥ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯀꯌꯥ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯄꯥ ꯏꯕꯨꯡꯉꯣ,
ngasi de nanaw wafam amata haizage do. Hayo mama oibi kari wano. Mapa ibungo aise mamani adubu karamba mama oibina ibuk thoki isabu khudong thiba ama nanglagadi khangna khangna yengduna layu hairibano. Ibuk thoki ichaga migi machaga lairik machage wado loidringai sanami sauna. Mama oibi mama oiraga aduk pikba wakhal ado khanganuko. Aigi icha anibak mapa aigi yengdadi chap manaido. Yengu aikoi ani changduna icha animak kannanaba laibaki afauba amaibi tanagadabani. Aigi imom ngana leibu miraibigi khanganuko. Mama oibi nahakbu mahaki hek apukpi mamani khanjaribani. Mama ama oiraga nachabu achan mirai naiganuko. Lairing machak kapngang tawduna haujiktine aigi phajabam amata leiroi. Mahaki daba khalaga aigi punchi ase mapa ibungogi daba kathokibani. Adubu pumnabak oidunasu aigi ibuk thoki ichadi khangu thaki leirangdi oiba khak yaro. Lairing machagi wado tarabada sanamahi wakhal yamna nungairamdi mathanda taksi sonjaduna. He nongdamba nahakni karibu tambiriba aigi imungi laibak kadomta thoklagaba. Layuno nahakni ichabu mamagi awat palay halakano haikib. Nahaki thamoy pinanaba ayna honarabo. Hena awaba ipakta tauthanaba oina thoknarido. Matam magi khongchatni asum hauki hauzikti ngana laisu mapung mari pharabi laisabi haibado oiredo. Masakne matawni lamsat sajat pumnabak tamjaningai oibini. Maithongi yengi watabi wangang tare nungsibi pumnamaki kalaknapam oiranarido. Ngala leina laisa mapung pharakpa uraga somdana yokchabi mama lairik machadi wakhal pothaba ngamlamdi. Mahakne hek pokchabi machanupi nuja lembigi khanbada awa potlom purami. Adungai amaibina hairamba nangi namom ani supadi haiba wado nakung singya yaina tarari. Pokchagi machagi hakanda afapata khangragdri mamang thakta tawkhidriba thabak kaya tawragli. Machani khanna nawokcharambi ngana leibu tathi tawina tawbirakli. Pokpadagi mama masak khangja haudrabi ngana le mamani khanna lairik machabu yamna ningzai. Mamagi honglakliba mataw kayada haifam tawfam khangda yumgi nakan amada madom ungduna thamoida taksi sonjarami. Karino aigi palemgi honglakliba mataw kaya sibo ai sibo mahaki he poksabi mamom natabra aduga aigi inaw nuja lembibo aigi irem khaki inaw natabra. He nongdamba nahagna ifamda piriba awaba kaya se karamda bukokadaba. Charai ani sure indrabasu charana amata charabasu ai kaisu ningamtaba pahujaro. Adubu palem imagi nungsi phangdabi machadi namom oiba pamdi. Tanja aduda lairik macha yamna sauna ngana leibo kaurami amadi thirami. Kadada saikrage ba mo mama aisi ahan matam oirabani. Mama aigi mating khasita ko paungi ningdabi ningai malai dabido hek hairuragane milu ipom ihona zabi matawgum pale makawni do koloi mingnenaga ngana lei hainaga makaw saledo. Karigi ngana lei madine pidonbi mama gi mikaw tarabada ngana lei kaplambadagi jablepi pirang singado sasat taithoi ipa pakhatna. Pale namom sida lei he nangni yumgi kachina sida kari tawramliba aina ngasi se nangi pandhausu thabak chathoki yumgi singja sijinana ba leiti umangda chatuna khara thiru hairise inong he ngalakpadagini. Ibe madi awat apa leitabanina nama aigi matingse khajikta phau phangning do ho pido bi ibe ma ngana lei khare nungaitana. Pale nacha ingkhol saigoi nungdagi samlau insang thi jarure palemgi iru sadingnaba
ꯂꯥꯏꯖꯦ ꯏꯁꯤꯡꯁꯨ ꯊꯝꯖꯔꯝꯂꯦ ꯉꯥꯏꯍꯥꯛ ꯋꯥꯃꯟꯕꯅ ꯅꯁꯥ ꯄꯣꯊꯥꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄꯂꯦꯝ ꯅꯃꯣꯝꯕꯨ ꯑꯣꯛꯇꯁꯤꯡꯗ ꯋꯥꯔꯛꯄꯤ ꯅꯃꯣꯝꯗ ꯄꯤꯗꯣꯟꯕꯤ ꯍꯥꯏꯕ ꯃꯤꯡꯂꯦꯟꯗꯨꯗꯗꯤ ꯀꯧꯕꯤꯒꯅꯨ ꯍꯥꯏꯌꯣ ꯄꯤꯗꯣꯟꯕꯤ ꯃꯤꯡꯒꯧꯅꯕꯤꯅꯨ ꯍꯥꯏꯕꯁꯨ ꯁꯥꯔꯤꯅꯦ ꯍꯣꯏ ꯕꯦꯝꯃ ꯏꯃꯣꯝ ꯁꯥꯕꯤ ꯅꯪ ꯑꯃ ꯃꯥꯡꯈꯤꯕꯗꯤ ꯑꯩ ꯀꯔꯤꯁꯨꯅꯦ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤꯅꯦ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯃꯣꯝꯗꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯃꯥꯡꯕ ꯌꯥꯔꯣꯏꯅꯦ ꯉꯥꯅ ꯂꯩ ꯀꯞꯇꯨꯅ ꯀꯔꯤꯅꯣ ꯄꯂꯦꯝꯅ ꯍꯥꯏꯕꯤꯔꯤꯕ ꯌꯋꯥꯗꯨꯕꯣ ꯑꯩꯁꯤꯕꯨ ꯅꯍꯥꯛꯀꯤ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯃꯣꯝ ꯅꯠꯇꯕ꯭ꯔꯥ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯅꯥꯎ ꯅꯨꯆꯥꯂꯦꯝꯕꯤꯒꯤ ꯃꯥꯡꯅꯅꯕ ꯀꯔꯝ ꯑꯣꯏꯒꯗꯧꯔꯤꯕ ꯄꯂꯦꯝ ꯅꯃꯣꯝꯒꯤ ꯊꯃꯣꯏꯗ ꯀꯤꯁꯤ ꯊꯥꯡꯂꯤꯕ ꯋꯥꯔꯝꯁꯦ ꯀꯤꯁꯤ ꯊꯣꯛꯄꯤꯔꯣꯒꯕ ꯄꯂꯦꯝ ꯍꯥꯏ ꯋꯥ ꯃꯈꯥ ꯇꯥꯔꯒꯅꯨ ꯋꯥꯡꯂꯦꯟ ꯃꯇꯝꯁꯦ ꯀꯗꯥꯏ ꯌꯧꯔꯦ ꯈꯪꯂꯕ꯭ꯔꯥ ꯁꯤꯡꯖꯥ ꯊꯤꯕꯗꯣ ꯊꯦꯡꯈ꯭ꯔꯒꯅꯤ ꯅꯪꯒꯤ ꯄꯟꯊꯧ ꯍꯜꯂꯛꯂꯒ ꯃꯃꯣꯝꯗꯅꯦ ꯊꯕꯛ ꯇꯧꯍꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯤꯆꯩꯅꯕꯗꯨꯔꯣ ꯅꯪꯒꯤ ꯑꯄꯦꯟꯕ ꯁꯤꯡꯒꯤ ꯁꯤꯡꯖꯩ ꯄꯩꯗꯨꯅ ꯐꯧꯒꯤ ꯐꯧꯒꯩ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯃꯆꯥꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅ ꯃꯃꯣꯝ ꯉꯥꯂꯂꯩꯕꯨ ꯋꯥꯍꯟꯒꯦ ꯈꯜꯂꯤꯕꯅꯤ ꯄꯨꯝꯅꯃꯛ ꯉꯥꯂꯂꯩꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯉꯥꯂꯂꯩ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥꯁꯨ ꯍꯥꯏꯕ ꯉꯝꯗ ꯍꯪꯅꯤꯡꯕ ꯀꯌꯥꯁꯨ ꯍꯪꯕ ꯉꯝꯗ ꯎꯃꯪꯂꯣꯝꯗ ꯁꯤꯡꯖꯥ ꯊꯤꯕ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯌꯧꯔꯛꯂꯝꯃꯤ ꯎꯃꯪ ꯌꯧꯔꯛꯂꯕꯗ ꯑꯀꯪꯕ ꯁꯤꯡꯖꯥ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯉꯥꯅꯂꯩꯅ ꯈꯨꯡꯒꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯆꯤꯟ ꯊꯧꯔꯕ ꯇꯦꯟꯖꯩ ꯑꯃ ꯌꯥꯔꯧꯁꯥꯗꯗꯤ ꯃꯄꯥꯟꯗ ꯉꯥꯅꯂꯩꯒꯤ ꯑꯣꯏꯜ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯄꯥꯟꯈꯤꯔꯝꯃꯤ ꯃꯆꯤꯟ ꯊꯧꯔꯕ ꯇꯦꯟꯅ ꯄꯥꯜꯂꯕꯗ ꯉꯥꯅꯂꯩ ꯏꯈꯦꯡ ꯋꯥ ꯋꯥ ꯇꯥꯔꯛꯂꯝꯃꯤ ꯑꯃꯗꯤ ꯇꯦꯟꯒꯤ ꯆꯩꯅꯥ ꯈꯪꯂꯝꯃꯤ ꯀꯔꯤ ꯃꯇꯧꯅꯣ ꯀꯗꯣꯝꯗꯒꯤ ꯄꯥꯏꯔꯛꯄ ꯇꯦꯟꯕꯨ ꯑꯣꯏꯔꯤꯒꯕ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯑꯩꯗꯤ ꯏꯈꯦꯡꯁꯤꯁꯨ ꯈꯛꯄ ꯂꯩꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯇꯍꯥ ꯉꯥꯅꯂꯩꯒꯤ ꯑꯁꯣꯛꯄ ꯎꯔꯒ ꯇꯝꯕ ꯅꯨꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯏ ꯇꯝꯕ ꯅꯨꯄꯥ ꯁꯤꯗꯤ ꯏꯅ ꯄꯨꯡꯉꯥꯡꯂꯤꯗꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯅꯍꯥꯛꯄꯨ ꯀꯅꯥ ꯁꯨꯛꯂ ꯃꯪꯂꯕ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯀꯩꯇꯅ ꯊꯜꯂꯕ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯇ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯌꯥꯔꯧꯁꯥꯗ ꯇꯦꯟ ꯀꯥꯞꯄꯗ ꯌꯥꯔꯧꯁꯥꯗꯗꯤ ꯄꯥꯟꯗ ꯅꯨꯆꯥ ꯑꯣꯏꯕꯤ ꯅꯐꯝꯗ ꯆꯩꯊꯦꯡ ꯐꯪꯂꯕꯣꯏ ꯄꯥꯈꯪ ꯏꯔꯥꯟ ꯉꯥꯛꯄꯤꯌꯨꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯀꯣꯛꯇ ꯀꯤꯔꯝꯕ ꯀꯣꯛꯁꯦꯠ ꯑꯗꯨ ꯁꯠ ꯂꯥꯎꯊꯣꯛꯏ ꯀꯣꯛꯁꯦꯠ ꯑꯣꯏꯔꯤꯕ ꯐꯤ ꯑꯗꯨꯗꯒꯤ ꯃꯆꯦꯠ ꯑꯃ ꯁꯠ ꯁꯦꯒꯥꯏ ꯉꯥꯅꯂꯩꯒꯤ ꯑꯁꯣꯛꯄ ꯄꯥꯝꯕꯣꯝꯗ ꯀꯤꯈꯤꯔꯝꯃꯤ ꯉꯥꯅꯂꯩꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯋꯥꯏ ꯇꯥꯔꯤꯕ ꯅꯤꯡꯗꯨ ꯌꯩꯔꯤꯕꯤ ꯁꯝꯂꯥꯡ ꯑꯁꯣꯛꯄꯒꯤ ꯆꯩꯅꯥ ꯈꯥꯡꯕꯗ ꯅꯥꯇꯣꯟ ꯃꯁꯤꯗ ꯀꯥꯔꯛꯂꯤꯕ ꯍꯨꯃꯥꯡꯒꯤ ꯏꯔꯤꯛꯅ ꯊꯣꯏꯅ ꯃꯒꯣꯜ ꯍꯥꯞꯂꯔꯤ ꯉꯥꯡꯇꯛ ꯇꯧꯕꯤ ꯈꯖꯥꯏ ꯁꯝꯂꯥꯡ ꯃꯔꯨꯡꯗꯒꯤ ꯍꯨꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯅꯨꯄꯥ ꯑꯗꯨ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯀꯔꯤꯁꯨ ꯉꯥꯡꯕ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯤ ꯉꯥꯅꯂꯩꯁꯨ ꯏꯀꯥꯏꯕ ꯀꯔꯤꯕꯣꯏ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯁꯤꯡꯖꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ ꯉꯥꯂꯩꯅ ꯆꯠꯈ꯭ꯔꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯗꯣꯝꯗ ꯇꯛꯁꯤ ꯁꯣꯜꯍꯧꯏ ꯄꯂꯦꯝ ꯄꯟꯊꯧ ꯀꯅꯥꯒꯤ ꯃꯃꯣꯝꯕꯨ ꯑꯣꯏꯔꯤꯒꯕ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯆꯦꯡꯂꯧ ꯎꯔꯨꯕꯗ ꯄꯥꯈꯪ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯤꯕꯁꯤꯅ ꯀꯔꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯨ ꯍꯪꯍꯧꯗꯦ ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯁꯣꯝꯗ ꯅꯨꯄꯥ ꯑꯗꯨ ꯉꯥꯅꯂꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯔꯤ ꯁꯣꯝꯗꯅ ꯂꯥꯏꯔꯤꯛ ꯃꯆꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯍꯦꯟꯒꯠꯂꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯣꯝ ꯅꯨꯖꯥꯂꯦꯝꯕꯤ ꯎꯔꯒ ꯊꯃꯣꯏꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯨ ꯄꯨꯕ ꯍꯦꯜꯂꯛꯏ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯩꯒꯤ ꯏꯃꯨꯡ ꯅꯨꯖꯥꯂꯦꯝꯕꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯔꯦꯞ ꯐꯥꯒꯠꯂꯛꯂꯤ ꯑꯗꯨꯉꯩ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯑꯩ ꯉꯁꯤꯁꯨ ꯅꯥꯀꯣꯡ ꯑꯁꯤꯗ ꯅꯤꯜꯂꯔꯤ ꯏꯃꯣꯝ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯌꯨ ꯇꯝꯗꯦ ꯍꯥꯏꯈꯤꯕ ꯌꯥꯋꯥꯗꯣ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯅ ꯌꯥꯏꯕꯤ ꯃꯥꯡꯂꯒ ꯃꯃꯥ ꯑꯩꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯏꯃꯣꯝ ꯅꯠꯇꯅ ꯏꯃꯣꯝ ꯁꯥꯕꯤ ꯃꯥꯕꯨ ꯃꯥꯡꯍꯟꯈꯤꯕ ꯇꯥꯏ ꯑꯩꯒꯤ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯃꯣꯝꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤꯗꯣ ꯑꯁꯣꯝꯅ ꯃꯆꯥꯒꯤ ꯍꯥꯀꯜꯗ ꯑꯐꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯈꯤꯗ꯭ꯔꯤ ꯂꯥꯏꯔꯤꯛ ꯃꯆꯥ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯌꯣꯛꯆꯔꯤꯕ ꯉꯥꯅꯂꯩꯕꯨ ꯃꯥꯡꯍꯟꯈ꯭ꯔꯒ ꯃꯃꯣꯝ ꯅꯨꯖꯥꯂꯦꯝꯕꯤꯕꯨ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯍꯟꯕ ꯍꯥꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯁꯤꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ
ngana lay sanabul ama paiduna ising sokpa thorei machebu uraga Nujalembi imungdagi taha taha chinthorei Isemhan amukta ngai bikhuyo nanaw aisu Isemhan gi tung induna laiji ising sokpado yaujage ba Isemhan Manaw nupigi nungsiraba wado tabada nofet tawduna khumlai Isegi bema nahakti mongba iran yaida ningthijana leiramo Palem imabu ukrabadi inawbu silam sida banghale haiduna yawa micheira kanido Ichemhal kaigi michei gana gadawri bado khangde aidi Ichemhal tungi lakani haisini Nujalembina asi haiduna imungdagi sanabul ama puthoraktuna masegi tung induna laije ising soklunaba prep thoglei Masana laije ising sokluni haiduna thorakpado uraga lairing macha thamoida khoirang khoisauna rami amadi mara laijadrabi ngana laida onsinduna Hai pidonbi nahakna karigi aigi imongbo laije ising sokpa pugi thabak suengi khalibadi pikliba nanaw asiga lautanariba haibudura aina nahakbu chawnaraba yolakpa asigumna kaya se unadabro iyada sagadaba kaya sadaba makai nangbut bijakhiba kana yoklakpagi bahiro he aigi imongbo nangna sizinaba yabro nahak pidobini haibase nang kaurabra Lairik macha asthauba himan khibana haigani hairoi khangda haukiba warambu biman pamal larido ngana leibu mahaki apupi macha nati mamom nata mamom sabini mahakna marab oiraga mamom Nujalembi bu khangu thakta kemlani mahaki mamom de ama khaktani haiduna michairak leido apupi mamani khana nungsina khanjariba adubu ngaside pumnamak tayonaba oirabada ngana lei hekna kaplami amadi nonga khrabi mamabu kauduna kapledo hada palem apokpi namombu kari oyo haibado namombu taibang hawallamlaga karigi aibu hadoktuda chetlibano palem Nujalembi machegi waram taraga amadi mikap taraga mahakso thamoi soklami machebu munna yengduna tapna changsinduna Isemhal kaigi aduk thamoi sokna tingtharibano Palem imana ngehak sauba khambi maina saklakpadagi haigani hairoi khangda Isembu michainababu thamoida aduk malom thamlibra Nanaw ehakse Isemhangi irem khaki nanawni Nanaw Isemhangi damakta nanaw ehaki thawai ase tharabasu pamuba leitiye nongdam mamagi nongdambu Kanada kakpa ngamlugani Ichemhal Sibagi damak aikhoi kiduna chengadaba nati Ichemhal Manaw nupigi wado tabada ngana lei manaw nupibu munna ye milo pirang ihau jajat konsinbiduna Isemgi Nujalembi inawna karigi yaibi panglugani Nasi aina hinglingai inawgi yaibi mangpharuye Mochin manaw arina mikap na ringai pukchal pikpi larik macha minungsi amata yauda mahaki mamom Nujalembi bu makhut khudang tap paiduna imungda punsin khirami upai leitrabi ngana lei imunglomda haifet yangamlaga mathawai nungaita ising sokpa thokhirami Sondana kamdauri ngarangi tamba nupado ngana leigi chenglo urubada mahak wakhal pukning leita khidri ngana leigi chatkhiba maikairomda asum atum thi duna laam adubu koloi milin su khangauda palem panthau kanagi machano haibusu khanghauda kagauna rami ahibu ngarang ukhiba nujadubu amuhana ujaba phanglaroidra mahangna chatkhiba maikaida aina hanglubasu koloi milin su khangdabanina khangi kauba amta hairakidri phare asigi pukri mapal asida ngihaktabu pothakigi Asamna nupa asina pothaduna leiringai itha thajadana ngana lei makhutta sanabul ama pai mamaina malem leikhada luktha laije ising sokpa thorakpado tamba nupa aduna urami ngala naibu urabada tamba nupa ado yamna haraujarami tamba nupa asina ada lakliba asidi ngarang sa inbi nuza aduni dana aigi thamoigi awaba khoyum mana ubiraba male khari magi nakta changduna Pakang aigi thamoigi yawa ase phongduk luragi
Matau asumna tamba nupa aduna ngana laigi nakta sangduna ohumduna chakliba nungsibagi mairi asi nuja oibi nahakna laije ising oiduna muthatpiro haijari inkhalakpa matamgi nungsibagi nungsi pauze laklabada karamba nuja oibina thamoi ithak hauroidagi sakhelaba tamba mahaki nungsi mapau taraga ngana lei milo pirang ihauna tamna asumna hairei Ibu nasan ehakti laibak thibi pidon bini leibak leikobi singelna magi makum matha yorakpada leitangai marakta leisat tambago wana leisat charibi singelga pangkhak oiribi nuzari palim imagi ayaba yauda ningol aigi thamoigi yawat chimbal si kanglam loido asi haiduna ningamdada ngana le laije ising soktuna khoglei thuna yangna jatkirami ngana leigi maike yeng tambanupa adom adom leptuna lehawi karino ningol oibi mahakna ifamda chaliba pakhong asiba mahaki kari karamba wabu leibano nuja magi khongulbu lirukini pakhangna phare ngasigidi halwairgi ahingi matam oirekli ngalale ahing ado tumtha bayaramdi mapa langda thoktuna nongdol thakta thokliba thajama buye hikle hikna apokpe mama ningsing kaplami amadi punsige ahanba nungsibagi seihauda wahi amata su phongdokpa ngamkhidana kaya aduna hena ningamdaba poklami amadi wakhal ama khalaami aina malem taibang pal asida hingulubada karibu kadaban palem imbagi thamoine penjanaba amadi aigi inau nu jale bigi punsi nung sangba ai taibang pal asidagi mangki batai amukso ngarang ukhiba tamba nupa ado ngana legi thamoina so khoida jaba tambani adobo nupeza oirubana amadi magi palembu kibana hainingba yawa haibangam khidabagi ningamdabado faurami sakangdaba tambo ho noja oibi ayhakpu warobino thamoigi ipause pakhang nangina phamda phong khidre mathangi bapo haibaduna leiramlabadi nungsi yai nasiko asamna mangoldari aduda phamduna thajamabu yingduna kapayaba kaplaga kanaso taklamda ngana lei mayum thadoktuna chatkhirami matam made sumsum hauki ngala lei adumak thiba khangkhidri machana mafam khangda mangkhrabada ngana leigi mapa ibungo sana mahidi yamna nungairamdi sagani thakani khangda masabu thirami adubu phangba kawbadi laikhiri somdana mama lairing machadi ngana leina mafam khangdana mangkhibada magi thamoida pinjarami haujiti ngana leisu leitrabanina maugi mamong khakta magi mamong oigani hinglani khanbada yamna haraujarami matam kharagi matungda haujiti sanamanigi haibada machanupi atombi nujalembi nattana kana sulai kidri kana sulai trabanina ningolga oibaga luhongbiragi khanna luhongnaba semsarami luhongbagi numini ngaside mama ibema lairik machabu tekta kaida luhongkhrani khanbada harauba phaurami adubu nongdambagi nongdom kholna kanada kakpa ngamluni luhongbagi matam keduna lairiba nujalembi khanghaudana wanthaраklami matau ado ubada mama ibema lairik macha amadi mapa ibungu sanamani yamna pakhatlami khudak aduda leibaki amaibi kaururi amaibi laktuna nujalembi bo mihul yengli tiliba miyamsu ingangaktuna yengnari ngihakmat ki matungda amaibi du maru lukthana hairei ibungo sanamani nachanupi se matam loiri amaibi gi wadu tarabada mama lairik macha amadi mapa sanamani hingla kaplami sanamai ipagi imo nahapu napa aikoi bu thadoktuna chatlabo he nongdaba aigi imo ani bu karigi ifamdagi setuna kaina hadlibado mama lairik machana imagi ibo kari matau langono ngasi isagi matau asibo isagi ruhubanu bini si haugaloi magi imo
ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯤꯟꯅꯔꯤꯕ ꯃꯤꯌꯥꯝꯁꯨ ꯀꯞꯂꯝꯃꯤ꯫ ꯕꯣꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ ꯀꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕꯤꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯁꯅꯥꯃꯅꯤ, ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝ ꯀꯅꯥꯅ ꯀꯛꯄ ꯉꯝꯂꯨꯒꯅꯤ? ꯅꯪꯒꯤ ꯅꯃꯣꯝꯗꯤ ꯑꯃꯈꯛꯇꯅꯤ ꯍꯥꯏꯅ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯇꯥꯂꯣꯏ ꯂꯥꯏꯔꯤꯛ ꯃꯆꯥꯅ ꯃꯥꯒꯤ ꯃꯃꯣꯝꯇꯃꯛ ꯍꯤꯡꯍꯟꯅꯤꯡꯈꯤꯗꯣ꯫ ꯅꯪ ꯅꯃꯣꯝ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯇꯥꯟꯈ꯭ꯔꯕꯁꯨ ꯑꯃꯗꯤ ꯉꯁꯤꯁꯨ ꯍꯤꯡꯂꯤꯅꯦ꯫ ꯑꯃꯥꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯏꯉꯛꯉꯛꯏ꯫ ꯁꯅꯥꯃꯅꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯃꯆꯥꯁꯨ ꯏꯉꯛꯉꯛꯏ꯫ ꯑꯃꯨꯛꯁꯨ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯗꯨꯅ, ꯅꯪꯒꯤ ꯅꯃꯣꯝ ꯅꯨꯆꯥꯂꯦꯝꯕꯤꯗꯤ ꯄꯨꯟꯁꯤ ꯇꯦꯟꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯃꯣꯝ ꯉꯥꯅ ꯂꯩꯗꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯁꯥꯡꯂꯤꯗꯣ꯫ ꯁꯅꯥꯃꯍꯤ ꯑꯃꯥꯏꯕꯤꯒꯤ ꯋꯥꯗꯨ ꯊꯠꯂꯗꯨꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯣꯝ ꯉꯥꯅ ꯂꯩꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯒꯤ ꯏꯃꯣꯝꯕꯨ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈ꯭ꯔꯦ ꯈꯟ ꯊꯃꯣꯏ ꯑꯣꯝꯆꯥꯛꯅꯅ ꯂꯦꯜꯂꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯋꯥꯔꯝ ꯄꯨꯝꯕꯗꯣ ꯑꯃꯨꯛꯇꯗꯤ ꯇꯥꯍꯜꯂꯛꯈꯣꯕ꯫ ꯏꯕꯨꯡꯉꯣ ꯁꯅꯥꯃꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯔꯥꯟ ꯏꯔꯥꯟ ꯊꯤꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯆꯥꯅꯨꯄꯤꯒꯤ ꯃꯊꯧ ꯃꯉꯝꯁꯦ ꯄꯥꯡꯊꯣꯛꯅꯅꯕ ꯇꯧꯔꯁꯤ꯫ ꯅꯍꯥꯛꯅ ꯈꯪꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃ ꯅꯨꯆꯥꯂꯦꯝꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯥꯒꯤꯅꯦ ꯁꯪꯒꯥꯏꯗ ꯂꯥꯛꯎ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯃꯆꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯃꯆꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯁꯅꯥꯃꯍꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯑꯃꯥꯏꯕꯤꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯑꯝꯃꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯃꯆꯥꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯃꯥꯏꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯃꯆꯥ ꯆꯞ ꯂꯦꯞꯄꯤ꯫ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯅꯨꯡꯒꯤ ꯃꯨꯇ꯭ꯔꯤꯒꯨꯝꯅ ꯆꯞ ꯂꯦꯞꯂꯤ꯫ ꯑꯃꯥꯏꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯃꯤ ꯂꯥꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯃꯆꯥ ꯎꯕꯗ ꯑꯃꯥꯏꯕꯤ ꯂꯥꯏꯔꯤꯛ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯃꯆꯥ, ꯀꯔꯤ ꯇꯧꯔꯦ? ꯉꯛꯉꯛꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯤ? ꯂꯥꯛꯑꯣ, ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯂꯛꯎ, ꯐꯤꯗꯥ ꯑꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯁꯅꯥꯃꯅꯤ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯗꯨꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯆꯔꯩ ꯐꯤꯕꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯣꯝ ꯉꯥꯅ ꯂꯩ꯫ ꯏꯄꯥꯒꯤ ꯏꯃꯣꯝ, ꯅꯍꯥꯛꯄꯨ ꯅꯪꯒꯤ ꯄꯟꯊꯧ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯏꯄꯥꯅ ꯁꯦꯟꯅꯍꯧꯗꯕ ꯃꯤꯀꯨꯞꯇ ꯏꯆꯥꯕꯨ ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯛꯍꯜꯂꯔꯦ꯫ ꯂꯥꯏꯔꯤꯛ ꯃꯆꯥꯁꯨ ꯀꯞꯂꯗꯨꯅ, ꯏꯃꯥꯒꯤ ꯏꯃꯣꯝ, ꯅꯪꯒꯤ ꯄꯂꯦꯝ ꯑꯩꯍꯥꯛꯅ ꯊꯃꯣꯏ ꯄꯤꯛꯄ ꯑꯣꯏꯔꯨꯕꯅ ꯏꯃꯣꯝꯕꯨ ꯏꯟꯊꯣꯛꯂꯨꯔꯦ꯫ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯏꯃꯣꯝꯕꯨ ꯇꯊꯤ ꯇꯑꯣꯏꯅ ꯇꯧꯔꯨꯔꯤ꯫ ꯅꯔꯥꯜ ꯂꯩꯔꯕꯤ, ꯅꯪꯒꯤ ꯄꯂꯦꯝ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯣꯡꯕ ꯏꯔꯥꯜꯌꯥꯏꯗ ꯆꯠꯂꯁꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯤꯀꯞ ꯇꯥꯔꯒ ꯉꯥꯅ ꯂꯩ ꯊꯃꯣꯏ ꯄꯨꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯉꯥꯅ ꯂꯩꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯃꯥꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯉꯥꯅ ꯂꯩ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯁꯨ ꯂꯥꯛꯂꯕꯅꯤꯗꯣ꯫ ꯅꯌꯨꯝ ꯃꯣꯡꯕ ꯅꯔꯥꯜꯌꯥꯏꯗ ꯄꯥꯡꯖꯈ꯭ꯔꯣ꯫ ꯏꯆꯥꯅ ꯂꯥꯟꯗꯕ ꯑꯣꯏꯕꯅ ꯅꯪꯒꯤ ꯄꯂꯦꯝ ꯄꯟꯊꯧꯅ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯦꯞꯂꯔꯤꯗꯣ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯗ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯉꯥꯅ ꯂꯩꯗꯨ ꯃꯥꯒꯤ ꯄꯂꯦꯝ ꯄꯟꯊꯧꯗ ꯌꯦꯡꯗꯨꯅ, ꯄꯟꯊꯧ ꯄꯣꯛꯄ, ꯅꯆꯥꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏ꯫ ꯏꯃꯥ ꯃꯥꯏꯕꯤꯅ ꯃꯆꯥ ꯑꯩꯕꯨ ꯀꯟꯕꯤꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯦ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯨꯝꯂꯕꯤ ꯄꯤꯗꯣꯟꯕꯤ ꯀꯌꯥꯒꯤ ꯀꯠꯊꯣꯛꯆꯔꯒꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯃꯆꯥ ꯊꯃꯣꯏ ꯄꯨꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯏꯃꯥꯒꯤ ꯏꯃꯣꯝ, ꯅꯍꯥꯛꯄꯨ ꯅꯪꯒꯤ ꯄꯂꯦꯝ ꯑꯩꯍꯥꯛꯄꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯩꯅ ꯊꯣꯛꯍꯟꯖꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯣꯝ, ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯅꯨꯆꯥꯂꯦꯝꯕꯤꯁꯨ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈ꯭ꯔꯦꯗꯣ꯫ ꯏꯍꯥꯡ ꯍꯥꯡꯂꯕ ꯃꯣꯡꯕ ꯁꯪꯒꯥꯟ ꯏꯔꯥꯜꯌꯥꯏꯗꯣ ꯏꯆꯥꯅ ꯑꯃꯨꯛꯇꯗꯤ ꯍꯥꯡꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯦꯟꯁꯤꯜꯂꯣꯒꯕ꯫ ꯉꯥꯅ ꯂꯩ, ꯄꯂꯦꯝ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯇꯣ ꯍꯧꯈ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯃꯣꯝ ꯉꯥꯅ ꯂꯩꯗꯤ ꯃꯥꯡꯈꯤꯕ ꯀꯨꯏꯔꯦ꯫ ꯄꯂꯦꯝꯅ ꯑꯗꯨꯉꯩ
ꯍꯥꯏꯕꯤꯔꯛꯈꯤꯕꯗꯥꯏ ꯅꯁꯥꯗꯤ ꯄꯤꯗꯣꯟꯕꯤꯅꯤ ꯃꯥꯅꯦ ꯑꯩꯗꯤ ꯄꯤꯗꯣꯟꯕꯤꯅꯤ ꯄꯤꯗꯣꯟꯕꯤꯒꯤ ꯊꯣꯏꯅꯤ ꯄꯤꯗꯣꯜꯂꯕꯤ ꯑꯩꯅ ꯄꯤꯗꯣꯟꯕꯤ ꯀꯌꯥꯒꯤꯗꯃꯛ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯆꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯂꯩ ꯍꯟꯅ ꯌꯦꯡꯂꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯈꯥꯝꯕ ꯌꯥꯔꯔꯣꯏ ꯈꯪꯂꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯅꯤꯡꯉꯝꯗꯅ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯅꯔꯦꯇꯔ ꯑꯩꯍꯥꯛꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ